ꯖꯣꯍꯟꯅ ꯏꯕ ꯑꯐꯕ ꯋꯥꯄꯥꯎ ꯑꯍꯥꯟꯕ ꯄꯟꯗꯨꯞ ꯑꯍꯥꯟꯕꯗ ꯋꯥꯍꯩ ꯂꯩꯔꯝꯃꯤ, ꯋꯥꯍꯩꯗꯨ ꯏꯁꯣꯔꯒ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯋꯥꯍꯩꯗꯨ ꯏꯁꯣꯔ ꯑꯣꯏꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯃꯍꯥꯛ ꯑꯍꯥꯟꯕꯗꯒꯤ ꯏꯁꯣꯔꯒ ꯂꯩꯃꯤꯟꯅꯔꯛꯏ꯫ ꯏꯕꯨꯡꯉꯣꯒꯤ ꯃꯄꯥꯅ ꯄꯣꯠ ꯄꯨꯝꯅꯃꯛ ꯁꯦꯝꯕꯤꯈꯤ ꯑꯃꯁꯨꯡ ꯁꯦꯝꯈ꯭ꯔꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯏꯕꯨꯡꯉꯣ ꯌꯥꯎꯗꯅ ꯑꯣꯏꯔꯛꯈꯤꯗꯦ꯫ ꯏꯕꯨꯡꯉꯣ ꯃꯉꯣꯟꯗ ꯍꯤꯡꯕ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯍꯤꯡꯕ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯃꯉꯥꯜ ꯑꯣꯏꯔꯝꯃꯤ꯫ ꯃꯉꯥꯜ ꯑꯗꯨꯅ ꯑꯃꯝꯕꯗ ꯉꯥꯜꯂꯤ, ꯑꯗꯨꯒ ꯑꯃꯝꯕꯅ ꯃꯗꯨꯕꯨ ꯉꯝꯗꯦ꯫ ꯏꯁꯣꯔꯅ ꯖꯣꯍꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯄꯥꯎꯖꯦꯜꯗꯨ ꯇꯥꯔꯒ ꯃꯤ ꯄꯨꯝꯅꯃꯛꯅ ꯊꯥꯖꯕ ꯌꯥꯅꯅꯕ ꯃꯍꯥꯛꯅ ꯃꯉꯥꯜꯗꯨꯒꯤ ꯃꯔꯝꯗ ꯈꯪꯍꯟꯅꯅꯕ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛꯇꯤ ꯃꯉꯥꯜ ꯑꯗꯨ ꯑꯣꯏꯔꯝꯗꯦ, ꯃꯉꯥꯜꯗꯨꯒꯤ ꯃꯔꯝꯗ ꯈꯪꯍꯟꯅꯅꯕ ꯂꯥꯛꯄꯅꯤ꯫ ꯃꯉꯥꯜ ꯑꯗꯨꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯕꯨ ꯉꯥꯟꯕꯤꯅꯕ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯥꯛꯂꯤꯕ ꯇꯁꯦꯡ-ꯇꯁꯦꯡꯕ ꯃꯉꯥꯜꯅꯤ꯫ ꯏꯕꯨꯡꯉꯣꯗꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯏꯕꯨꯡꯉꯣꯒꯤ ꯃꯄꯥꯅ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕꯤꯈꯤ, ꯑꯗꯨꯕꯨ ꯇꯥꯏꯕꯪꯄꯥꯟꯕꯅ ꯏꯕꯨꯡꯉꯣꯕꯨ ꯈꯪꯂꯝꯗꯦ꯫ ꯏꯕꯨꯡꯉꯣꯅ ꯃꯁꯥꯃꯛꯀꯤ ꯂꯝꯗ ꯂꯦꯡꯕꯤꯔꯛꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯅ ꯏꯕꯨꯡꯉꯣꯕꯨ ꯂꯧꯁꯤꯟꯕꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯧꯁꯤꯟꯖꯔꯕ ꯑꯃꯁꯨꯡ ꯊꯥꯖꯔꯕ ꯃꯈꯣꯏ ꯑꯗꯨꯗ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡ ꯑꯣꯏꯔꯛꯅꯕ ꯏꯕꯨꯡꯉꯣꯅ ꯃꯇꯤꯛ ꯄꯤꯕꯤꯔꯦ꯫ ꯃꯈꯣꯏ ꯑꯗꯨꯗꯤ ꯏꯗꯒꯤ ꯄꯣꯛꯄꯁꯨ ꯅꯠꯇꯦ, ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕꯗꯒꯤ ꯄꯣꯛꯄꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯁꯣꯔꯗꯒꯤ ꯄꯣꯛꯄꯅꯤ꯫ ꯋꯥꯍꯩ ꯑꯗꯨꯅ ꯃꯤꯑꯣꯏ ꯄꯣꯛꯂꯧꯗꯨꯅ ꯊꯧꯖꯥꯜ ꯑꯃꯗꯤ ꯑꯆꯨꯝꯕꯅ ꯄꯤꯛ ꯊꯟꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯕꯤꯔꯦ꯫ ꯑꯗꯨꯒ ꯃꯄꯥꯗꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯣꯏꯕ ꯊꯧꯖꯥꯜ ꯑꯃꯗꯤ ꯑꯆꯨꯝꯕꯅ ꯄꯤꯛ ꯊꯟꯕ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯖꯔꯦ꯫ ꯖꯣꯍꯟꯅ ꯏꯕꯨꯡꯉꯣꯒꯤ ꯃꯔꯝꯗ ꯁꯥꯈꯤ ꯄꯤꯗꯨꯅ ꯂꯥꯎꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯇꯨꯡꯗ ꯂꯦꯡꯕꯤꯔꯛꯂꯤꯕ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯎꯏ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯍꯥꯛ ꯑꯗꯨ ꯑꯁꯤꯅꯤ, ꯃꯔꯝꯗꯤ ꯑꯩꯅ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯏꯕꯨꯡꯉꯣꯅ ꯍꯥꯟꯅ ꯂꯩꯔꯝꯂꯦ꯫ ꯏꯕꯨꯡꯉꯣꯒꯤ ꯃꯄꯥꯜ ꯅꯥꯏꯗ꯭ꯔꯕ ꯊꯧꯖꯥꯜꯗꯒꯤ ꯊꯧꯖꯥꯜꯒꯤ ꯃꯊꯛꯇ ꯊꯧꯖꯥꯜ ꯄꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯏꯐꯕ ꯐꯪꯖꯔꯦ꯫ ꯃꯣꯖꯦꯁꯄꯨ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯌꯦꯜ ꯌꯥꯊꯪ ꯄꯤꯕꯤꯕꯅꯤ, ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯊꯧꯖꯥꯜ ꯑꯃꯁꯨꯡ ꯑꯆꯨꯝꯕꯗꯨ ꯂꯥꯛꯄꯅꯤ꯫ ꯀꯅꯥ ꯑꯃꯠꯇꯅ ꯏꯁꯣꯔꯕꯨ ꯈꯛ ꯎꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯊꯔꯇ ꯂꯩꯔꯤꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯈꯪꯍꯟꯕꯤꯔꯦ꯫ ꯖꯦꯔꯨꯁꯥꯂꯦꯝꯗ ꯂꯩꯕ ꯖ꯭ꯌꯨꯁꯤꯡꯅ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯅꯅꯕ ꯄꯨꯔꯣꯍꯤꯠ ꯑꯃꯁꯨꯡ ꯂꯦꯕꯤ ꯈꯔꯕꯨ ꯊꯥꯔꯛꯄꯗ ꯖꯣꯍꯟꯅ ꯆꯤꯡꯅꯕ ꯂꯩꯇꯅ "ꯑꯩꯗꯤ ꯈ꯭ꯔꯤꯁꯇꯗꯨ ꯅꯠꯇꯦ" ꯍꯥꯏꯅ ꯏꯁꯦꯡ ꯁꯦꯡꯅ ꯈꯨꯝꯈꯤ꯫ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯀꯅꯥꯅꯣ? ꯅꯍꯥꯛ ꯑꯦꯂꯥꯏꯖꯥꯔꯥ?" ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯈꯨꯝꯂꯛꯏ, "ꯑꯩ ꯅꯠꯇꯦ"꯫ ꯃꯈꯣꯏꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛ ꯏꯁꯣꯔꯒꯤ ꯋꯥ ꯇꯥꯛꯊꯣꯛꯄ ꯑꯗꯨꯔꯥ?" "ꯅꯠꯇꯦ" ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯃꯈꯣꯏꯅ ꯍꯥꯏ, "ꯑꯩꯈꯣꯏꯕꯨ ꯊꯥꯔꯛꯄꯁꯤꯡꯗ ꯄꯥꯎꯈꯨꯝ ꯄꯤꯔꯨꯅꯕ ꯅꯍꯥꯛ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯗ ꯍꯥꯏꯌꯨ꯫ ꯅꯍꯥꯛ ꯅꯁꯥꯒꯤ ꯃꯔꯝꯗ ꯀꯔꯤ ꯍꯥꯏꯒꯗꯕ ꯂꯩꯕꯒꯦ?" ꯖꯣꯍꯟꯅ ꯍꯥꯏ, "ꯄ꯭ꯔꯚꯨꯒꯤ ꯂꯝꯕꯤ ꯆꯨꯝꯍꯜꯂꯨ" ꯍꯥꯏꯅ ꯂꯝꯖꯥꯎ ꯂꯝꯍꯥꯡꯗ ꯂꯥꯎꯔꯤꯕ ꯏꯁꯣꯔꯒꯤ ꯋꯥ ꯇꯥꯛꯊꯣꯛꯄ ꯑꯥꯏꯖꯥꯌꯥꯅ ꯍꯥꯏꯈꯤꯕ ꯃꯍꯥꯛꯇꯨ ꯑꯩꯅꯤ꯫ ꯃꯤꯁꯤꯡꯗꯨ ꯐꯔꯤꯁꯤꯁꯤꯡꯅ ꯊꯥꯔꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯪꯂꯛꯏ, "ꯅꯍꯥꯛ ꯈ꯭ꯔꯤꯁꯇꯁꯨ ꯑꯦꯂꯥꯏꯖꯥꯁꯨ ꯏꯁꯣꯔꯒꯤ ꯋꯥ ꯇꯥꯛꯊꯣꯛꯄ ꯑꯗꯨꯁꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯅ ꯕꯥꯞꯇꯥꯏꯖ ꯇꯧꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯖꯣꯍꯟꯅ ꯍꯥꯏꯔꯛꯏ, "ꯑꯩꯅꯗꯤ ꯏꯁꯤꯡꯗ ꯕꯥꯞꯇꯥꯏꯖ ꯇꯧꯕꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯅꯈꯣꯏꯅ ꯈꯪꯗꯕ ꯃꯍꯥꯛ ꯑꯗꯨ ꯂꯦꯞꯂꯤ꯫ ꯏꯕꯨꯡꯉꯣꯗꯤ ꯑꯩꯒꯤ ꯇꯨꯡꯗ ꯂꯦꯡꯕꯤꯔꯛꯏ, ꯑꯩꯗꯤ ꯏꯕꯨꯡꯉꯣꯒꯤ ꯈꯣꯡꯎꯞ ꯃꯔꯤ ꯊꯥꯗꯣꯛꯄ ꯐꯥꯎꯕ ꯃꯇꯤꯛ ꯆꯥꯗꯦ." ꯊꯕꯛ ꯃꯈꯩ ꯑꯁꯤ ꯖꯣꯍꯟꯅ ꯕꯥꯞꯇꯥꯏꯖ ꯇꯧꯔꯤꯕ ꯃꯐꯝ ꯖꯣꯔꯗꯟ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯂꯩꯕ ꯕꯦꯊꯥꯅꯤ ꯀꯧꯕ ꯈꯨꯟꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯂꯥꯛꯄꯗꯨ ꯎꯔꯗꯨꯅ ꯖꯣꯍꯟꯅ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯨ, ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯄꯥꯞ ꯄꯨꯕꯤꯒꯗꯧꯔꯤꯕ ꯏꯁꯣꯔꯒꯤ ꯌꯥꯎꯃꯆꯥ ꯑꯗꯨ! ꯑꯩꯒꯤ ꯇꯨꯡꯗ ꯂꯦꯡꯕꯤꯔꯛꯀꯗꯧꯕ, ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯎꯕ, ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯂꯩꯔꯝꯂꯕ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛ ꯑꯁꯤꯅꯤ꯫ ꯑꯩꯅꯗꯤ ꯏꯕꯨꯡꯉꯣꯕꯨ ꯈꯪꯂꯝꯗꯦ, ꯑꯗꯨꯕꯨ ꯏꯖꯔꯦꯜꯁꯤꯡꯅ ꯏꯕꯨꯡꯉꯣꯕꯨ ꯈꯪꯕ ꯌꯥꯅꯅꯕ ꯑꯩꯅ ꯏꯁꯤꯡꯗ ꯕꯥꯞꯇꯥꯏꯖ ꯇꯧꯕꯤꯗꯨꯅ ꯂꯥꯛꯄꯅꯤ."
ꯖꯣꯍꯟꯅ ꯄꯤꯕ ꯁꯥꯈꯤ ꯑꯗꯨ ꯑꯁꯤꯅꯤ: ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯈꯨꯅꯨꯒꯨꯝꯅ ꯁꯔꯒꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯏꯕꯨꯡꯉꯣꯒꯤ ꯊꯛꯇ ꯂꯩꯔꯤꯕ ꯑꯩꯅ ꯎꯔꯦ꯫ ꯑꯩꯗꯤ ꯏꯕꯨꯡꯉꯣꯕꯨ ꯈꯪꯂꯝꯗꯦ, ꯑꯗꯨꯕꯨ ꯕꯥꯞꯇꯥꯏꯖ ꯇꯧꯕꯤꯔꯨꯅꯕ ꯊꯥꯕꯤꯔꯛꯄ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏ, ꯊꯋꯥꯏꯅ ꯀꯨꯝꯊꯔꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯊꯛꯇ ꯂꯦꯡꯗꯅ ꯂꯩꯕ ꯅꯪꯅ ꯎꯒꯅꯤ꯫ ꯃꯍꯥꯛ ꯑꯗꯨ ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯕꯥꯞꯇꯥꯏꯖ ꯇꯧꯕꯤꯒꯗꯕ ꯃꯤ ꯑꯗꯨꯅꯤ꯫ ꯃꯗꯨ ꯑꯩꯅ ꯎꯔꯦ, ꯃꯤ ꯑꯁꯤ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕ ꯑꯩꯅ ꯅꯈꯣꯏꯗ ꯁꯥꯈꯤ ꯄꯤꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯍꯟꯅ ꯖꯣꯍꯟꯅ ꯃꯥꯒꯤ ꯁꯦꯕꯣꯛ ꯑꯅꯤꯒ ꯂꯣꯏꯅꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯤꯁꯨꯅ ꯁꯨꯝ ꯆꯠꯇꯨꯅ ꯂꯩꯕ ꯎꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯌꯦꯡꯉꯣ ꯏꯁꯣꯔꯒꯤ ꯌꯥꯎ ꯃꯆꯥꯗꯨ꯫ ꯁꯦꯕꯣꯛ ꯑꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯖꯤꯁꯨꯒꯤ ꯇꯨꯡ ꯏꯟꯈꯤꯔꯝꯃꯤ꯫ ꯖꯤꯁꯨꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯅ ꯃꯥꯒꯤ ꯇꯨꯡ ꯏꯜꯂꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯀꯔꯤ ꯊꯤꯔꯤꯕꯅꯣ? ꯃꯈꯣꯏꯅ ꯍꯥꯏ, ꯔꯕꯤ, ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯏꯕꯨꯡꯉꯣꯅ ꯍꯥꯏ, ꯂꯥꯛꯇꯨꯅ ꯌꯦꯡꯉꯣ꯫ ꯑꯗꯨꯗꯒꯤ ꯏꯕꯨꯡꯉꯣꯒ ꯂꯣꯏꯅꯅ ꯆꯠꯈꯤꯗꯨꯅ ꯏꯕꯨꯡꯉꯣꯒꯤ ꯂꯩꯐꯝꯗꯨ ꯎꯔꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨ ꯃꯈꯣꯏꯅ ꯏꯕꯨꯡꯉꯣꯒ ꯂꯩꯃꯤꯟꯅꯔꯦ꯫ ꯃꯇꯝꯗꯨ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯇꯥꯕ ꯑꯗꯨꯋꯥꯏꯅꯤ꯫ ꯖꯣꯍꯟꯒꯤ ꯋꯥ ꯇꯥꯔꯒ ꯖꯤꯁꯨꯒꯤ ꯇꯨꯡ ꯏꯟꯈꯤꯕ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗꯤ ꯁꯤꯃꯣꯟ ꯄꯤꯇꯔꯒꯤ ꯃꯅꯥꯎ ꯑꯟꯗ꯭ꯔꯤꯌꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯌꯥꯝꯕ ꯁꯤꯃꯣꯟꯕꯨ ꯊꯤꯗꯨꯅ ꯐꯪꯂꯕꯗ ꯃꯉꯣꯟꯗ ꯍꯥꯏ, ꯑꯩꯈꯣꯏꯅ ꯃꯤꯁꯥꯌꯥ ꯐꯪꯖꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯕꯨ ꯖꯤꯁꯨꯒꯤ ꯅꯥꯛꯇ ꯄꯨꯔꯛꯂꯦ꯫ ꯖꯤꯁꯨꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯅꯍꯥꯛ ꯖꯣꯍꯟꯒꯤ ꯃꯆꯥ ꯁꯤꯃꯣꯟꯅꯤ, ꯅꯪꯕꯨ ꯀꯩꯐꯥ ꯀꯧꯔꯒꯅꯤ, ꯃꯗꯨꯗꯤ ꯅꯨꯡꯖꯥꯎ ꯍꯥꯏꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯖꯤꯁꯨꯅ ꯒꯥꯂꯤꯂꯤ ꯁꯍꯔꯗ ꯆꯠꯅꯤꯡꯂꯝꯃꯤ꯫ ꯏꯕꯨꯡꯉꯣꯅ ꯐꯤꯂꯤꯞꯄꯨ ꯊꯦꯡꯅꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏ, ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯨ꯫ ꯐꯤꯂꯤꯞꯇꯤ ꯑꯟꯗ꯭ꯔꯤꯌꯥ ꯑꯃꯁꯨꯡ ꯄꯤꯇꯔꯅ ꯂꯩꯕ ꯕꯦꯠꯁꯥꯏꯗꯥ ꯁꯍꯔꯗꯒꯤꯅꯤ꯫ ꯐꯤꯂꯤꯞꯅ ꯅꯊꯥꯅꯤꯌꯦꯜ ꯊꯦꯡꯅꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏ, ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯃꯣꯖꯦꯁꯅ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯂꯥꯏꯔꯤꯛꯇ ꯏꯔꯝꯕ ꯏꯁꯣꯔꯒꯤ ꯋꯥ ꯇꯥꯛꯊꯣꯛꯄꯁꯤꯡꯅꯁꯨ ꯏꯔꯝꯕ ꯏꯕꯨꯡꯉꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯪꯖꯔꯦ꯫ ꯃꯍꯥꯛꯇꯤ ꯖꯣꯁꯦꯐꯀꯤ ꯃꯆꯥꯅꯨꯄꯥ ꯅꯥꯖꯔꯦꯠꯀꯤ ꯖꯤꯁꯨ ꯑꯗꯨꯅꯤ꯫ ꯅꯊꯥꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯏ, ꯅꯥꯖꯔꯦꯠꯇꯒꯤꯕꯨ ꯑꯐꯕ ꯊꯣꯛꯀꯗ꯭ꯔꯥ? ꯐꯤꯂꯤꯞꯅ ꯍꯥꯏ, ꯂꯥꯛꯇꯨꯅ ꯌꯦꯡꯉꯣ꯫ ꯖꯤꯁꯨꯅ ꯅꯊꯥꯅꯤꯌꯦꯜ ꯂꯥꯛꯄ ꯎꯕꯗ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯣ, ꯑꯁꯦꯡꯕ ꯏꯖꯔꯦꯜ ꯃꯆꯥꯅꯤ, ꯃꯉꯣꯟꯗ ꯑꯃꯛꯄ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯅꯊꯥꯅꯤꯌꯦꯜꯅ ꯍꯪꯂꯝꯃꯤ, ꯑꯩꯕꯨ ꯀꯔꯝꯅ ꯈꯪꯕꯤꯔꯤꯕꯅꯣ? ꯖꯤꯁꯨꯅ ꯈꯨꯝꯂꯛꯏ, ꯐꯤꯂꯤꯞꯅ ꯅꯪꯕꯨ ꯀꯧꯗ꯭ꯔꯤꯉꯩꯗ ꯅꯍꯥꯛꯅ ꯍꯌꯤꯠ ꯄꯥꯝꯕꯤ ꯃꯈꯥꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯎꯈꯤ꯫ ꯅꯊꯥꯅꯤꯌꯦꯜꯅ ꯈꯨꯝꯂꯛꯏ, ꯔꯕꯤ, ꯏꯕꯨꯡꯉꯣꯗꯤ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤ, ꯏꯕꯨꯡꯉꯣ ꯅꯍꯥꯛꯇꯤ ꯏꯖꯔꯦꯜꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯖꯤꯁꯨꯅ ꯍꯥꯏ, ꯍꯌꯤꯠ ꯄꯥꯝꯕꯤ ꯃꯈꯥꯗ ꯑꯩꯅ ꯅꯪꯕꯨ ꯎꯈꯤ ꯍꯥꯏꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕꯒꯤ ꯃꯔꯝꯅ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯕ ꯅꯠꯇ꯭ꯔꯥ? ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯊꯕꯛ ꯅꯪꯅ ꯎꯔꯛꯈꯤꯅꯤ꯫ ꯑꯗꯨꯒ ꯏꯕꯨꯡꯉꯣꯅ ꯃꯈꯣꯏꯗ ꯍꯥꯏ, ꯑꯩꯅ ꯅꯈꯣꯏꯗ ꯊꯥꯡꯒꯩ ꯁꯦꯡꯅ ꯍꯥꯏꯔꯤꯕꯅꯤ, ꯁꯔꯒ ꯍꯥꯡꯗꯣꯛꯄ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯗꯨꯠꯁꯤꯡꯅ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠ ꯀꯨꯝꯊꯥ ꯇꯧꯕ ꯅꯈꯣꯏꯅ ꯎꯖꯒꯅꯤ꯫